Kuki Yuji Lusing Basing Maming Tolaga Lambi Sembayaro Hai Nagasing Lambi Tingbagi Kongjing Sangsili Nagagi Ngui Manung the Kuki underground Lusing Basing Maming Lodun Lambi Gaming Tuan Bayaro Hai Demand Raduna Pulis Naga Coordination Committee FNCC Gimideng Makata Satrapalambi Tingbagi Kongjing Mitarani Suzinkre Masina Maram Orga Kuki Pur Kimui Kambu Amakam Teng Awa Mayoknere Nasisu Nagasing Namnataba Singkong Singasing the Lambi Ting Kuki Singi Maming the Lamgi Maming Tuan Bayaro Nagagi area Manung the Sugi Camp Tambayaro Haiba Kolau Singlang Buna Lambi Tingbagi Kongjing Sangsinki Koisau Narba Naga Nupi Karna Paumising the High Lambi Tingbagi Kongjing Kukising Taliban demand Handok Trifabo Amasung Nagagi Lamkai Manungda Makoina Towning Batawasi Tok Trifawa Sathagani Heidi Langanba Lukna Matam Supagi Oina Tan Tokle PWG Kanglaipa Communist Party People's War Group Ki Lanmi Oiramba Bisnupur District Ki Manungchan Bakarang Mange Makongdagi Oinam Langamba Aseng Maming Oinam Moirang Josehini Pugamanga Popo Oinam Rajan Singh Asilup Tagi Matam Supagi Oinatan Togle Haini GSP PWG PRO Singking and Badna Kuyak Pidun Tatur Pasero Aman Hairi Cherolas Namakata Hai Oinam Langambana Lukisat Nakangun Nakta Lukisat Nakangun Wang with the Sel Kaiba Mati Kieskaya Paiselak Namar Orgaladmi GSP PWG Luptagi Matam Supagi Oinatan Togle Makata Langamba Lupka Satna Kanglun ki mayok to botorok labadi lukna pirak paserak sing da masana amadi imung manung na yana lawja gadabani hairi pandam phangdabadi operation sindur lep ki bani Rajnath Singh political amadi military ki oiba pandam phangdabadi operation sindur lep ki bani haina Union Defense Minister Rajnath Singh ana ngasi parliament da phungdokre kanagumba matana operation lep na pressure pirak palaite haina paladuna mahang hai operation sindur sa thaduna terrorist ni kem kaya amang ata thokhalaba matungda Pakistan na metara da Maithire Haiba Yazabugi Mong the Sispire Tobugi Wafam Haudoraki India gi oina the operation adu matam pumbagi oina lepalaite matang matamgi matung in makata na operation satana ba sem sadan lay India gi mekai de matiksawa air defense system counter drone system amasung electronic equipment labor maram na Pakistan attack satana ba hona rakpada mai pak pangam khidabani haina so minister na phungdoki house animak to opposition na sarang na bothokalak padagi mi phum yaithok pataki Singi lamdagi anirak subo oina nongmai samaga yangkhai ga manga fare singi lamdagi nongmai sahunga Yangkai gani pan tampak tagi na samapan marfuga mari pulap pulaga nongmai lising masahum nifuga nithoi pagat kre President Rulanga ki makada security force na Manipur ing tap hanjil hanna pa baikhalak pathabuk thoram singi makada tarurak subo oina chomlap nongmai phagalak paleptri singi lamda anirak subo oina nongmai samaga yangkai ga manga pagat pangam kre Manipur police ki IG intelligence kabib Kian ngasi pau missing dahai how given numit kharni esa Surasanpur Fairzol Kangpok pi Sandel amasung Thengnre district tagi Manipuri police Assam Rifles Army amasung CAPF sing operation sa tabda tongan ba makal gi nongmai sam ga khai manga adu phagat pungam khibani phagat labo nongmai sing adu gi manung da nipan na AK series kini ani na instance rifles amana SLR amana telescope yaw ba sniper M4 gi rifle ama 303 gi rifle ani carbine mari 12 bore tara ka mari 9mm gi pistol nipan MM22 rifle ama Grand LR1 single barrel rifle ama SBBL 5 ball action rifle mga single ball action rifle ama pistol countryman taraga mari shotgun ama lethot mari single bore kunga mathoi muzel leaded rifle ama pompi kuntraga mathoi Grand R1 double barrel gun nipan amasung single barrel gun taraga humdoini hand grenade taraga humdoi IED kuntraga mapan amasung tongan mamakal gi kapayari ba nongmai maru listing amaga Sadruk ka yangkai gani thois phagat pangam le hairi makatan hai operation aduda binocular mari communication set taraga manga amasung telescope amasu phagat pangam ki handak ke se tharaga police to nongmai chomlap phagat pagi thaudok tarurak suthakre tampak ta gina nongmai sama panga marfu ga mari amasung singda gina nauna nongmai sama khai manga phagat libasi tharaga punna sahunga yangkai ga Nipan sure phagat laba nongmai sing asige manung de state amri tegi lokhi nongmai mayam amasu yawre makatan nongmai phagat kani hairi Sora da khan ansaine bagi thaudok ta thangna yan badagi Meeoi taruk sokle Kaksing police station gi manung san ba sora kaithel manak ta khan ansaine bagi thaudok amada thangna yan badagi masin manaw hum yawna Meeoi taruk asok apan nang le haidi thaudok thohum amadi police ta gi phang paw gi matung ina ngarang numidang weram pung manga makhairom tarak pada khan ansaine bagi thaudok adu thoki bani haidi thaudok adu da sokla Meeoi sing adu di sora sing wang madagi makak mayum amar sahi kun gani pan apokpa MK khambal loina amar gi manaw nupa MK Akbar sahi kun ga taruk amasung MK Asip sahi kun ga marini ato panakal Magi asok pasing aduna sora mamang lekay dig MD Anas Khan sa hikun gamari apok pa MD Boyay amadi Anas Khan gi apok pa Iboyay sa hinipo nga mga amasung sora awang lekay dig MD Mustaqim sa hikun ning ngarang toki ba tawdok adugi mamang dekat na sa inebagi tawdok lekre tawdok topam da police kit team sangsin duna irang adu laksin ki hairi
Wesiagi miyam punsin danaba honari Indiana Wesiagi miyam adu amuk hana punsin be ya danaba mong tongan kongtang kaya lokalagli haina aina tingrabula lohulubri bosnari People's Front RPF na phongdoragli lupasina thadorak pasterol amana hai India gi pandam phangna gidamakta kanglup amasung lining du yumpham werga Wesiagi miyam khaibung tan hana bahona bada pseudo revolutionary amadi foreign mercenary kaya sizinari haukiba July taragumdoida Indian Army na PLA amasung Alpha I gi kemda high end drone sing sizina dun attack sa tharaki drone gi matik makai singing silubada Poland na saba dharme barik bomb vacuum bomb yoram bateknaki Warmed Combat Unmanned Aerial Vehicle asi Poland dagi private defense company amana sabani masigi asabana kilometer kuntrani Warmed amagi maramna kemsing mai chakibani hain su serol asne phongdoragli hajuk phawbada type 3 Warmed ki atop akai manga phangbangamle kudam sangdam kamarum phanglabasu hajuk phawba PLA amasung Alpha I gi kemde attack sa tharakpo Indian Army yaude haina chenna naba honari hairi Forest Department hena mapanggan kalhan ragadi umang wamang sing tumkhagani thongam mondum reserve forest upak sanayan thalamba Meeoi home forest ki staff singna fare singleibak kothok upalwapan takhat tana yanthat pagi thaudok wathok mayam leidingi sarak asida lanai Meeoi kya amana reserve forest ta hobu uba sing yanthat palepri Manipur ki forest department mapagan ka handrabadi umang wamang tumkhigat ro haibe ki mi paiba foragle kwaidigi nobo thaudok amu aina ngarang numit yung ba adwaida kaksing district ta leiba thawal forest division ki manung sanba thongam mondum reserve forest ta hobu upal sing Meeoi hom ne yanthat lamba thengna badagi pare makoi hom ki mathak ta forest act ki matung ina logi oiba thabuk lakhut kadawri thawal forest division ki range forest officer sundarna pausi asida hai division asigi official ki team amang ngarang mai kai adomda survey ama satpani survey selingai khongsat aduda sing amasung chingyang lomdagi electric ki horai gi makhol tarak hi mai kai adomda drone season aduna reserve forest area manungda uyan ba yaubra haina koithi thibada makoi ahumna uyung pambi mayam ama kaktalambadu uba phangki thuna yang mafamda forest ke team adu jangsin ke amasung makoi nan thopangam kide makoi dagi horai ama amasung thangjau ani phagat pangam ki makata na makoi na kari akai ba thabuk torambagi haina thijalubada mapung phana chawrbu uyung pambi taruk yan thalamba thengnaki kakching khunau romgi mekai dagi makoi ahum adu lakhibani aduga aron balambi amada sangsilak laga kana mata khangandana makoi na uyung pambi sing adu yan thalambani marak asida lanai Meeoi kaya na pausi asida high forest department asi karigumba matamda thabuk ningthina tawrambasu yawi aduga karigumba matamda na logi wang madap phongna thabuk tawriba singgi mathakta karimata tawbangamdana leirambasu yawi handak marak hybrid truck mayam amana singleibak puraga satliba sing asi kadai dagi singleibak lawrubano nongmagi sabun puraga satliba mayam asi reserve forest area dagi karigumba kotlamba thuklaga de reserve forest area adu tumdani ngai leite singi lamda umang kokthokpa sing phaba ngamjuka su tampak ki lamkai manungda leibu reserve forest area phawbodi kalhanningi hairi manga suba generation ki fighter jet humpu mathau tari China amadi Pakistan ga thengnaba ngamnaba India gi oina hojik manga suba generation ki fighter jet humpu ro mathau tari haina Indian defense expert singna phongdoragli report asigi matung ina America na F-35 amadi Russia na suma khoi gi matik mayai leraba Su-57 fighter jet lainaba offer tawrakrabani aduba hojik fawbagi oina fighter jet sing asi America amadi Russia karamba leibak tagi leigini haibagi waref lawba ngamdri hairi Pakistan amadi Turkey leiba ani gi marakta defense ki agreement tawna khibaga loinana rocket amadi misal puna saminanaba thawrang paikhatpa hokre Pakistan amadi Turkey leiba ani gi marakta defense ki agreement tawna khibaga loinana rocket amadi misal puna saminanaba thawrang paikhatpa hokre haina report amana phongdoragli report asigi matungina Turkey amadi Pakistan leiba ani gi marakta defense ki lamda leiriba company singi marakta MOU ama sign tawna duna Pakistan ki defense group GIDL amadi Turkey ki defense company MKE ani na puna lan gi khulai drone rocket bomb amadi misal na chingba khulai sing sabada yanakibani ningsing bayabadi Turkey amadi Pakistan leiba ani gi marakta ka hena naksin narakhiba asi handak India na Pakistan da operation sindur chathaduna landa khiba dudagini hari nakala marom da Russia na warship chamayangkhai amadi lanmi lisingam taraga manga yawba navy gi war exercise pangthoktuna America da chawna singnakhre hari hauji Russia na chathariba navy gi war exercise asi Arctic Baltic amadi Caspian Ocean da long range ki misal amadi mi yaudaba advance oirba khulai kaya sijinaduna pangthokpani Navy ki war exercise asi da lan ki jahaz samage yankhai fighter jet chamaga kun missile system tara military jamapan yankhai amadi matik mayai leraba lan ki khulai kaya sijinari report asigi matung ina Russia na chathariba Navy ki lan ki exercise asi da India su yaukhiba sina maram oiraga maru oina America na war exercise asi da akan mamiyeng thamba horakhibani panba yabadi America ki president Donald Trump na Russia ki president
Vladimir Putin da Ukraine gi lan loisinde haina hojik kham thengna sauduna Ukraine da lan gi khulai fabu makha ta na piba hokrabani haidi. Trump na lan leptrabadi tariff thamjingani ki helakpadagi Thailand amadi Cambodia lan lepna bawari sanabada yanakre. America ki President Donald Trump na tariff thamjingani ki henbaga loina na lan lepna bagi matang da wari sana na bagi Thailand amadi Cambodia laiba ani gi luchingba singna se spare gi matang da wari sanabada yanakre haina NTB da fongba report amana fongdorakli report asigi matung ina numit mari ni chupna chatharakhiba lana sida laiba anima ki oina punna Meeoi kunthra ga mari sikre aduga Meeoi la amaga lising humpuga nipan romna safaga dama mafam singda lanjena khibani Thailand amadi Cambodia gi luchingba singa Donald Trump na lan lepna bagi matang da wari sanaraduna kariguma khudakta lan lepna bagi firef lawdrabadi laiba anima ka America ga business ki lamda agreement makha ta na tawroi haina aki akhangsu bikhibani panbaya badi Donald Trump hojik Scotland khongchata lairibani mahakna social media da Thailand amadi Cambodia laiba ani gi luchingba singa lan loisina bagi matang da wari sanare laiba ani makna lan asi loisina bagi demak wari sanabada yanaba purakre haina thagalakhibani ningsing baya badi handak Thailand amadi Cambodia laiba ani gi marakta sokna kibalan adu chahi taraga humdoi gi matungda akan mamong da sokna kibalan amani Thailand gi active prime minister Pumtham Wachaya China America gi President Donald Trump busu thagaladuna Cambodia ga lan loisina bagi matang da wari sanana basem sadun laire adubu Cambodia na thamoi sengna thabak torokpa ama changi haina su phongdorakre hairi President Donald Trump na hanagi Vice President Kamala Harris ki mathakta case chathana badiman taukre report America ki President Donald Trump na leba sigi hanagi Vice President Kamala Harris ki mathakta case chathana badiman taukre hairi panbaya badi thakra sigi manungda America gi luchingba sing amadi Elon Musk yauna tongan luchingba singi mathakta Donald Trump na kham thengna saubuga loina na action lokhatuna lakhibani leiba sigi oina 2024 da pangthokiba President Michael gi campaign da Kamala Harris na sel loduna leiba sigi mani lo da chauna singna ki haina mara sirakhibani hairi report asigi matung ina President Donald Trump leiba sigi masak naiba Meeoi kaya da lepa leidena mara seduna lakhrabasu mahak masamaki mathakta su achoba case ama oiriba exchange gi case ki matang da su chauna chenai haina ribani ningsing bayabadi 2024 gi President Michael Trump Kamala Harris ka chapchana lamba tawna khibani hairi Pakistan gi ichawda si khiba chani ga humpuga taruk sukre haukiba numit kharani asida akan manong chubadagi Pakistan na tholibe ichawda si khiba mi gi masing punan chani ga humpuga taruk lom sukre aduga sokpagi masing na chatruk henkre haina phongduragli ningsing bayabadi haukiba chahi 2022 da Pakistan na thokiba ising ichawda punna Meeoi lising amaga chatre lom sikhibani handak thoklibe ichawda si hengalaklabadi sibagi changwang khalakpaga loina na pak sana mangtak pathok laba yai hairi